Sarkar President rule leiraba matungda anauba sarkar ama lagliba sigi ihananba tawbam tokpa thabaksi IDP da leiriba singsi yarigai mai memda hanjanba honabani hanjanba mayamama akhoi president rule gi matamdasu honorable governor na sinbidana my council of kanoduna sinbidana sangiba mayamam su yaure sangba yadabagi hatu sangba yadabagi pibam so dum leiba jaga su yawi tamsamna sida leibiri siya amba more ginaya ambani ne taje gato to busum khra yawbiri haidi samna Churachandpur amadi more city yam tuna sangba yarudabasi election biriba IDP gi sanise gi ma event halaman sing sudum ubiramni maramdi community ani sigi khanagibada ingdarakpa haurapati haure nakal ani maki thajana daba haijabatai samna kangpopi gi lambi si phawba yaragasu hek wakal na saning daba hek phawba thajana dribasi community ama thajana dribasi thajana ba kokna ba honabada ina CSO Manipur Both Hill and Valley, the Loina, IDP, Singi, Zagada Sulabiriba, IDP Sinau Sing, Belly the Sulabiriba, Sinau Sing, Sigi Marakta, Nusi Shanabagi, Maria Maporonaba, and a Piltoxeri, Isali Sing Nangona Tambibasi, Say Ani Makai, Helabon Mopaxi, Sinabayadre, Wainam Dagi Matam Goibaga, Inge, Haibadagi, Concerned Officer Sing, Sip Secretary, Tana Zarkanda, Masika Dogsige, Haidana, Karatuna, Pibayana, Honabada, Supply Order Tokana, Supply Order. System to the Satpataragadi, Matam Queen Sangani, Sai Sagi, IDP Singi, Sai Sagi, account to the Pasaka Pira Siena, the Singani Samliga Kun, Mopak Lena Pasani, Mopak Lita Sing, Atobu the Leviu, Dugavic, the Levi by IDP Sing, Pasang by Yobira, Yaure, Loinana, Sai, Koi the Sinas Ibigre, Lupari Sing, Kunmanga Manga, Pangiba, Adugumba, Sing Kunanga Pangiba. Yung 9,314 laikre haidiba hana phangriba singdo adugi amuk second installment wena lupa lising kunsi ngasidagi kapa hogre IDP singi damakta thong launa hangdana leigani yum hanjanba yaba singdo hanjan biraga lemhoriba singdusu karamba kanda hanjanba yagadage haibagi koi akanba thabak chatajari angam mateng pangjage loilona ngasigi sungba samchamba program sida koi singil am haijabatai kakbopi Churachandpur kakbopi Churachandpur singba mafam kaya da su sili maramdi Manipur isi community kuntraga tarukna khundaba community kuntra taruksina Manipur si kallaga lakpani ano sing tamai koi amatani haibagi adugumba wakhalonduda chap manana sing dasu tamdasu ngasigi function si honorable MLA singna matang sangaga mating pangnaba honajari kangpopi gi relief camp da koi honorable deputy CM koi nimsa kipgen yawbiri Churachandpur dana koi honorable MLA Lenzamang yawbiri honorable MLA Churachandpur LM Kokti Suyawbiri Loina honorable MLA Paulelan Haukip Suyawbiri aduna singi sinau singnasu swaina cooperation pidana virtual through the saknung unadana swaina haure isi koi punna amaga nuksinaba horokpagi kongthangni na khanjarakanda ngasagi awara pa leiragasu tanaraga sarkarna pangba yabagai pangjage duga athuba matamda changnaba honanaba sarkarna yamkana sinjari dawdabu ngasagi trust division nama leibadu koknaba honabada IDP da leibiriba isanise sinau singsu singa masung tamgi CSO singsu mateng pangbiu hajarakanda ai purma pu thagasari